All Manipur Newspaper and Electronic Media Employees Association AMNEMEA gi taruk suba Foundation Day ga mari leinana Ichal Express Building Hafiz Hatada ngasi pangthokpa thoram amada chatliba chahi asigi oina taruk suba AMNEMEA gi award Naharol gi thodang pauchi gi head Mechinmen Laisram Ambari apokpa Laisram Nungsi Segaro Thoda Babok Laikai Imphal da pikre award pibagi thoram aduda Naharol gi thodang pauchi gi columnist Khoisnam Diren Meitei AMNEMEA gi president Khunjamayum Amuchau AMNEMEA gi senior member RK Surjojitna athoiba mithunglen sing oina saruk yaki AMNEMEA gi president Khunjamayum Amuchongna phongdokhibada print amadi electronic media da thabak tawriba employee khudingna awa ana tarakpada mating pinabagi pandamda English ani ga 19 da AMNEMEA asi lingkhatkibani haurakpada yaubinaba member masing watki adubu kanna hotnaduna haujikti member chamaga kunthra taruk sure member singna awa ana yaurakpada thodok wathok thoklakpa kayada association asigi maikaidagi sel gi mateng pangba ngamle loinana thabak tagi potharakpada pension scheme haudoktuna pibasu haure thoidok hendokna mathau masak khangba miyoi singdasu leptana mana piri chahi asida mana fanglaba ambari su tungda henna afaba oisinu haiki pumnamak asi thabak oina utpa ngamliba asi member mayam changduna hotnabadagini loinana makhatana association asi henna chawkhatnaba hotnaminasi haiki ngasi piriba award asi masagi mathau ningthina tawba print amadi electronic media da thabak tawriba miyoi singda pibani award asida sale oina lupa lising tara lengyan fi amadi sakhangche citation yauri AMNEMEA ngasagi 2018 asida hawdok matamda kayam ina wagiba khotkiba mayamdo asidi mapung pharabra aina agi wakhanda asdema ina thamjari maramdi karino haibda ahamadadi akhoi member ji kana dagi akhoi yaubi yo haibise hazat baba kokpa asagi tawrorogasu kasagi mapung pharo oidra ina yawning da bakot ta mayam do masidi akoina tawgima activities mayam je masina masidi akoi hoji member ama khaktang ani khaktang samna harab jarbuda leramdra do masidi member sama ga puntha ga taw sujare hairiba si akoina tawbiba akoigi AMNEMEA da thamngamdaba ahanbada kunjinna honarbada adagi anisubada akoigi fund drive leitaba adagi restart tawna honabada wabigiba mayamdo gasai hat kagoinana haibdi honna da baya da nino honna du mathang tang mangom na changsilap na akhoi hojik leiro condition se oidi press amadi electronics media da thabuk tawri nei da akhoi association je yawbiramba AMNEMEA si aduga karigumba aina laiba thibidagi natraga isagi thabukna yadabadagi akhoi press amadi electronics media dagi potha giba taragasu akhoi thapudi saphajai second sunday gi meeting ai ki pung 3 tagina numidang pung 3 thawwa sathajaiba meeting amadi hapadi akhoi sankhai lupa kun chang na khaibi si sang lain khaibi makai member amagi khudong sabu sa anan phomina gani haibo phumjuma asigi lengbil rum mayam phomda nahunan singjari akhoi na ngasi bawu thamjari ba khudong sabu sing asi member sing asina sabi kaga pakhang bu oigana magi bugom daga akhoi mateng pani phawgi oina akhoi gari ahum amadi sel oina policy ni gi mateng pani aduga kaigmo member amana kaigumba thabak amagi oidana accident na chingba natraga su ana ekhek yaw kana hospitalize ku tawba ahing nama hospital ji da bu lai ta kadi akhoi hospital oina pije du khudong sabu si policy manga pe khudong sabu pije haiba si hospital oina miyo yakhai ga ni thoi mateng pangba ngamjagre adu chali ba sahi asigi oina 2024 gi oina miyo ahum mateng pangba ngamjre aduga akhoi gi member amana yawbirama kariguma member amana lai kitaba tholagati policy tara ma mateng pang haiba si hogi phawgi oina di AMNEMEA gi member amatada lai kitagi khudong thiba je hogi phawgi oina di thokri aduna hogi phawgi oina haiba khudong sabu si member amatana phangba laitri aduga chaliba sahi lisingani kundoi da member samaga kunta taruk laibani hajik chaliba sahi kunda mari asidana ngasi phawda member samaga kuntha tabi hogi phawda AMNEMEA gi laiba member si masini ngasi gi ekoi AMNEMEA gi oiba nungbi waron atang sida ngasi gi nungbi waron do ai mayamda hamjani mata ko president ko khasa